Ahan mamukteda Miriel Gaming Silna, Mayambui Kong Nona Taram Noksari. Mayang Mafamda Kudol Tamzena Bagidamak, Nasi, Asengba Thokhiba, wari Anikak, Buduna Laxari, wari Asi, Aikogi Senela Sigi subscriber Singna, Tabirapa Warini. Ahan Bawari Asi, Mayampuna Muktaminarasi. Aigi Iming, Abung Kawi, wari Asi, Isamang na Tingnakiba Warini. Matamdo 2021 gi April gi tang tara marini ai yumdagi nongpok sekmaida PHC haibadi Primary Health Center amagi mafamda thabak subagi damak satkhi thabak mafam yauri ibaina aibu gate aduda ngairaga leirami adudagi ibani khola da sangminari numitugi sandia oyam pungmari adwaidani ai thabak ama tauri ngai PHC adugi he get manak aduda leiba cell ward type base singado krak khaidana makol kaya masu thoi ai nge hak tangdi tumina leiri ngai da ibaina abung kaidoragi tumina leiradi aina ibai karino makola masum taida tamnari ba kaidro tasingmadi ai samaksu khara ki gan mamini ibaina tamnabani amuk tamnabani Asi haiga no I. Aisu ibaina phagi tauri bani haidana adumak lairi. Asumna thabak adusu tauri. Numidangi pung mapal taba swaida. Aikoisu saktok lab matung. Ibaina. Abung. Tuludo ang talok selusu. Hairi I. Aina. Hoi bai. Hairiga aisu satli. Tuludigi manak yaw jingayda pukhi masa musulay. Aina khong hana hamaga. Satki haidana. Ay party lamada. Pukri dagi ising ado so aga toilet sangi ngai hak lairaga toilet ki thong ado kana gumba amana mapali kan tilai ngai hak lairaga toilet ki thong ado mapalom dagi kana gumba amana kan tilai aisu ibai oireba ningduna ibai as ai loiri adagi karimata khumdabi tumina amuk laikri Aisu khong hamba loiraba matung ai tulu loba satli pukri adu yorpa swaidani sangna sariva office adu gi berenda aduda sapalna sitlaga chatpagum makhol kaya amasu tari ai swai laukri adudagi aisu tung onthok yengbada kanasu leiramdi makhol adusu amukta kiri adudagi aisu tulu manakta chatki hek tawbaga aigi mangda leiba office adu gi aroiba kagi thongado Matom da setlaung hangdok sarai nungsisu karimata setpanati kadugi manung da laiba trolley adu setlaung intorai aduga amuk phatlaung singkhri ai madu ubada lawai luton samasi chap yungkhri thong adusu amuk mathante lonsin jakri ai kibana isasi loirabani adudagi aisu khola romda ibai kana kauduna chensilai khon khara niklaga ibaina kaino Nangna adu kana kauridubo aina as ibai ai yam kirida tuludo haying oine loksilasi asi hairam laga aisu phamungda adumak sangi ibaina kaishu tawroida kirunusi hayaga khoju lekhamado thari ibaisu ai kire khangduna inakta sangsilaga tummi asumna nongala matung pung taret adwaidani inaw rosan tamo henari Tamo amurai makoi myam lakpadagi ai numidang matamda kiba kharasu phari adubo ai tomda leiba matamdadi ai adumak ningsingjari anisu wari amu hausik mayam puna taminarasi wari asibu thabirakpi Sonia Khangyambam wari asi ma ki pusida thokhiba wari amakakni wari asigi mang oinana mahak masamaki mot ama Mayangi mafamda thambirai aina ijariba wari asi ai samakta thokhiba wari amakakni ai samak laitin ka hena thajadi adubo ai isamakta thodok asi thengnaruba numitudagi ai lai haibasi aina thajaki ibadi kaya haijadi adubo ai samakta thokhiba thodok singado tamjabani senela sigi mateng laujaraga soikhiba yawrabasu mayamna ngakpigani ai samangna lairib lamasi imphal dagi khara haithaba lam ama oibana amasung ai khoina lairib mafam asisu
main road tagi khara hanjina laiba maram oibana lama sida school afaba laina dabana mi ayamba atop atopa mafam singda laiba boarding da mi ayamba laina rami ai sama class 12 thaga dabani aina tamliba school aduda nongma mamaga babaga ai boarding da thinjinna ba oza founder aduga ngangna rami oza aduna hairi sit puri hangdrabani adu lam yamna laplabani na phari lairo aduga lairik kan hotnauku hairami aisu hoi sar haidana khoiram jai adudagi aisu mamaga babaga makong soktuna khoiramli mamana kok fawba siktana layu ko haidana bor phirai lairik sukana paw hairi mamana yamna nungsina nan thabiram laga fajana layu hairam laga ai boarding aduda thamlam laga satkri aina tamliba school asida lairiba imanabi singado aiga hana khangnarakpa kaya amasu yawi makoina hara horau Sonia nang boarding da sanga abo lao aiga bed pulasi asumna ai imana biaduga bed punba sutarami asumna pozai sing adu pokhat minarak laga mafam sabra thamli ai pungning yamna nungsibagi lona kapsei imanabi aduna su ukraba mali imanabi aduna Sonia nang kapabo askap kanuda asi hayuna aibu thamjinbi ngai hak lairaga study matam oiduna imanabi aduga aiga puna makhagi floor aduda kumthara aduga lairik paaba hauri wakhal nungai tabadagi ai lairik paaba adu pungning kaya sangdi nongmadi ai sayamna kanna ngamdabadagi warden miss aduda ai rest tawnaba haisirami miss aduna su yabirakli asumna ai khoigi bedroom aduda karai aina tumiba room adu school asigi third floor dani aina karakpada imanabi ani amasu lairami makhoisu masana bana maram oibana lairibani aina aigi bed pareng aduda tumba sangami ai thanda laibadu nungai tabadagi imanabi ani adugi manakta salami aduga aikhoi ahumadu puna laiminari numit ado asumna adumak haukri nongalaga ai study hall da kumdri imanabi ani adusu kumdri isa nabana maram oiduna adubu ai isa sok thamandana hipaga adum lai numit asida ai washroom aduda sangugi haidana ahanba toilet aduda sangi ai kaishu thoidokpadi khanjilobunati adubu aina sangliba toilet aduga hek thangnana laiba toilet tuda mi ama sangkhibagi sawum amadi aingonda adumak faujai aduga ngahak leiraga toilet aduda paliba tep ado thadorakpagi makhol adu aina tai adubu aidi akiba thoinadi faurudi aduga ngahak leiraga angang amagi khongjigi makholga loinana satkibagum khonjel kaya amasu tarai matamasida ai isada tu sungkhibasu khangaudi loisilaga toilet adugi thong adu yamna thuna hangthoaga ai thorai aduga imanabi ani aduda hangi aina sanguba toilet asiga thangnana leiriba toilet asida kana kana sangkhibagi uhobagi haidana makhoina kanamata sangkhidi ibani sunga saidagi asida adum lairibani aina di khalli ai khoi om khaktani ko lairibasi aduga aina takhiba khonjil aduna kari kanagi oiribano angang masadi malisi aigi mawongduda imanabi aduna hangai nang kaidore haibano nasa ipa pakhatli debo aingonda haujik thokhiba thaudok singado makhoi de loinamak tamli asuma khanjiloraga aisu takiba khonjel singado tapna ningsinglaklaga kiba fauri makhoina budi karimata khalluganu wakalno oiramgani haina pongning fatabi adubu makhoidi hanadagi school asida lairakpani boarding asida khara makhaidi khangamgani aingonda wari lairabadi tamau ai yamna khangningi hairaga imanabi aduda aina grigri taksilami adubu imanabi aduna hairakpani mafam asi laifam yamna kalli aduga school asida lairiba thongnaw singa sida pot amata thadaba yadi haina su sar phangdar aduna lauthokre hai karigumbai khoina thadaruwabadi boarding asida laiba mi singa sigi marakta mi amadi lai tonglakani natragana karigumba khudongthiba amadi soiduna thoi haina aingonda hairi
Aduga school asi amuk-amuksu mathi fongakpani aingonda wari kaya amani makoina sare ibado matamasida aisu aigi mit asi aikhogi kaasin leiba pillar makhong adomda hek yengthokluri yengningba kaya amasu phaurakpana haifet yenglubasida amuba ama wangthram wangna leptuna leibado aina uri amuba ado hanna amuka yenglubada pillar makhong aduda adumak mangri aina khanjai akiba wari sing sanari basina wakhalna soidena khanbo oirangbani adubu thoina khanjiludri ngaiak lairaga aiga thangnana faminari ba imanebi ado khanglaw lawra I aishu yamna pakatna bai nangai dawragi akiba wari kaya sanarubaduna masu kibana loiri mana hairi hausik lat tawdana makhol adu niglap tawna aigi mangasida amuba ama hawalaklaga aigi inaktamna sangsila ibani ayamna kiri mamai ado makut aduna khomjillaga laikri aigi imanabi ama aduga kidaba saraga kaishu tawroisi kaishum tawroi habani kiganu aikhoi akiba wari sanakhibadugi oiramgani yi kem khalunu haina thamjinbiri numit ado kina adumak haukri nongalaga aingona ngarang thokhiba thaudok-sing ado imanabi ataidasu aina tammi makhoisu wari adu tarubadagi yamna kiba phaurai numin adugi numaidangduda aikhoigi junior ngakta tumba side adugi kasilwaini minasu khara hainabani kasil ado numit ado makhoi paring tuminabani henthoi kaubi junior amari mayaida tumba jatni henthoi aikhoidagi junior oibi satri amani nungdang thenglaba matamasida nupi amana mabu haudura ihai henthoi haugulo washroom da amukta satminarosi haina haudura ihai henthoi ado masaga khara ngamdabaga mamite pangthokti wakhalda asimna khanjai karigino matai thangliba makhoida haudoktraga mayai thangba aingonda haudura isibo kanano ma haudo ai isayamna ngamdi nupi ado karisu haikiri aduga ngaihaktang leiraga henthoi masang ngamdabagi tomba yaduna leiba matamasida amuk nupi aduna amuka haudura ihai hagulo amukta satminarusi as lao satminaruseba henthoi ado ngasaingi nupi aduna haudurak libado mana khumserabasu mamithi pangthok sabanati yangthoklobanati masadu nungai mandabana adubu handakti sauningboi kaiboi fatlauna laithoklaga lawi tawada nupi ama masam fana phibam kairebi nupi ama leptuna leirambado mahaksu uri mahaksu kimanbana khanglaw lawrei mamanabi sing ado mana lawdo taradana hagolakpa matamasida mana tawramliya phibam aduda kaidorabana hangdubada mahaknasu mamanabi sing ado yamna kiragani khan haidokti hai asengba ado ai kashu tawdeda magi mamang oira mali khan makhoisu pothanakri mahakti adumak masaga khara ngamdabaga akiba aduga tumba yakhidri ngaihaki matung mana yengthokluba matamasida kanamata amuk leiramdri aduga mana hek tumliba khuya oi kayoi tawbaduda amuba ama famaga leibado mangona mun yengaga leibado madu ubada kiman khibana masadu lengba fawba ngamkhidri adudagi amuk yengthoklubada amuba ado mikup kharagi matung leiramdri nongalak mahakna thokiba thaudok sing ado mamanabe singda amadi aikhoida amati si thadana loinamak tammi mamanabe sing ado mana haibadu tarubadagi yamna kirami numit asigi numidang aduda henthoi adu amuka ngarangi matamaduda sak manana khonsil amana hodora ihai henthoi hagulo washroom da selusi asumna hodora ihai handakti henthoi adusu yengthokluba matamasida mamanabi amagi sabanda leirambatuda kashu khaludri mana hoi ai thora agi asi hariga madu hagotlaga nupiya dugi matung adumak inakri mamit adu tumlambadagi mamit adu noiduna nupiya dugi matung inarami sum satmi narammadagi mamanabi amagi saban malamba adu washroom maya yoksilakpasida akiba fanglaba saglona amada onthora I madu ubada henthoi adu
leimaida adumak wanthakri nongalaga brush tawai thorakpaduda henthoi adu taduna leirambadu aikhoi miyamna thengnari adudagi warden miss aduda hairuri miss aduna sanga aga yengma matamasida magi phibam ado yamna sokna leirambaduda pakana magi parents sing aduda call tawi makhoi parents sing adusu kai kai harakpanodi khangdri miss aduna phari khara thuna lawba lakbiro haikri asomdana aikhoi miyam chang henthoi adu gyan tarakna ba haidana kana laknari ngai hak leiraga henthoi adu gyan khara khara tarai aikhoi na miss aduda hairuri henthoi adu gyan khara tarakpa mali aduga miss aduna henthoi nang gyan tarabo asomna hangbada henthoi na gyan tare haiduna khumai miss na kamaina tawkhibano hangi mana ngarang thokhiba thaudok singadu loinamak tamlari miss na magi phibam hena soksilakpadu ubada yamna nungairamdi asum nangi hak leiraga henthoi gi parents singadu laktuna makhada counter mamang aduda ngaiduna leiri henthoi gi mama adu yamna pakasari aikhoi khara mana henthoi adu makhada puthabiri parents singaduna mayumda pukri asum na haukhibana numit ini leiraga aiga imanabi amaga thengna leirik pasi ngasidi asum na hainaduna aiga imanabi aduga mayam leirik paba loina khrab matung tumba sang khrab matung exam kuidre haidina leirik pahawi aikhoina pariba classroom aduga hek thangnana leiriba classroom aduda imanabi amasu mahaksu leirik kana pari aiga paminariba imanabi sigi maming priyanka kawi ngehak leiraga aikhoiga thangnaba room aduda paribi imanabi ado mahak adu sanga aga asumna hai noi room asida pung barogi matung akoina paganu ko hairami aina ngakna kaino haisi hangami amana kashu tawdeda anungai taba ama leibani hairami mahaksu tumba sankri priyanka ibani su yengnai hairiba imanabi ado masagi lagi nungsi leijaba jatni aduna mana hairam liba ado hayeng hangasi haiduna ibani ado numit ado lairik paba ado losillaga sanga i asumna nongan kri aina priyanka da ngarangi do hangusi haiduna hairi priyanka ga aiga imanabi aduda hangluba matamasida mana asumna hairi i noina pariba rumado ahal oirabi ama hek ubani aduga angang amana sinbagi khonjel amasu tabani adu thengnarabadi afaba oiroi hairami mana hairibu tabada aigi isasu akiba kharamadi adumak phaujai asum ibani yadu magi manaktagi thorai numit adugi numidangni ibani hanagi matawgum lairik thengna pahawi numit asisu aidi tumning manbadagi aidi adumak tumba sanga i yamna tumning haidna priyanka su hoi tumuro good night sweet dream asi hairi aina su same to you ado nangna thanta lehawado kigadra hangi mana yaranida nang tumjaro ai adum pahawragi asi hairakpadagi aisu karisu khaluba tawdi aisu adumak tumba sanga i no ngali aina priyanka ado lairik paba hawba sanguba matamasida mahak adu masangamdana beta lairami nasangamdrabo hangi mana ai ngarangdo nang tumba sangkhrab matu ngehak leiraga ai adumo ithara mali aina wakhal tarak matamda mikak thorak matamda aina leiba ka ado mai mutlaga leiramli aina kanano mai muthaliba se hangbada kanase khumakti asumna leiringaida aigi mitmanga sida musuk muba ama lepa e musuk muba do kariguma posa ama lawgadabagi aingona makko tingthoklaga sangsila e aisu kiman khibana kanna laroga senthorakpani adubu khudong sadaba amani tho e aina kahase kanthorakpaga khongpam sahaudabana ai khongasi khudi tijalaga tusalli maram asina ai khongasi sokhibani adubu ai kirabasuki yamna wana hotnaraga ai khoina tumniba ka si yaunaba khongsi asega kakhalakibani
mafam asi yawur matam asida mi loina mak tumlaga leiramli aduba hawjik nangna hawdorak pasida ai mikap thokli basini ai su wakhaldi nungai jadi mahangna tawri basiga aina mamangda thengnakiba takriba wari singaduga magi khanmada ai su nungai di akiba khara amasu adumak phaujai ashim na hawkhibana numit asigi numidang wairam matam adu yauri ai khoi tawgadaba ithauksing tawri numidangi leirik pabagi matam adu yauri ai su hayeng test lai haiduna numidang asi khara thengna leirik pahawi makoi sing adudi loina tungkhra matungni test laibanina ai su ngahak pahokigi khara haitri haiduna pahori bani numidang adu mi ayamba loinamak langam nilambado mayam adu chap lekraga asikpan mahut sinkhri kanagi khonjel tadrab matam asida gari gi kata aduna chatpagi khonjel adu madu khaktani aina taribado aisu lairik paabado mayai oirakpada aina lairik paariba ka adugi fan ado masa mathanta ungai ai kibadi phaurudi kanano fel ungai sibu muthalo asi haina haikibani adubu kanasu khumlakti thenglaba matamni aidi imanabi amana tawra ambani masigi baptani lairuribasi mapale thoklaga yenglu matam asida kanasu leiramdri ai isasi akiba ka yamadi phaujai fen adu muthalamnaga ai sangai lairik paaba adu losilaga tumba sangi tawbada aingi pung 12 minute 15 chatuna leirami aduga aigi tunga sita thariba maning ithang thangba kasil oi tawbaduda mami sami oi ahal amagum phamaga leibado aina urubada kiman khibana law phawbu ngamkhiri aidi ngahak leiraga mami sami oina urambado amuk leiramdri aisu kina tumba sangai numidang ado kina adumak hawkri thoidokpa aki akhangdi hena tawkhidri numin asigi matung aigi imanabi ngasai makhong sokhibado mahaki makhong adu famalaktabudagi mayumda magi parents kauraga thakri masigi matung ai khoidigi junior oiba lairiba singadu maраktagi lai tongba phawba yauri tawriba singasi boarding asigi warden ado marks mamutana khangli tawriba thokliba aki akhang mayamasi founder aduga tanaraga ahaiba maiba amatanaraga ai khoigi boarding asida lairiba laising ado section na fajana lai khoiram thoklaga masigi matung amuk hana aki akhang tawrakhiri ai khoi sima kha ta na asoi engam yaudna lairik tamki